ꯃꯔꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯄꯤꯛꯇꯛꯄ ꯑꯃꯟꯕ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯀ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯤꯡꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯥꯔꯣ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯖꯕ, ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯐꯤ ꯈꯔ ꯁꯥ, ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯏꯃꯨꯡ ꯑꯗꯨ ꯄꯥꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯑꯗꯨ ꯌꯦꯅꯈꯥꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯆꯦꯡ ꯀꯟꯅ ꯈꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯕꯤꯅꯣꯅ ꯂꯥꯛꯇꯨꯅ ꯊꯥꯔꯣꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ "ꯊꯥꯔꯣ! ꯑꯣ ꯊꯥꯔꯣ! ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯊꯥꯔꯣ!" ꯊꯥꯔꯣꯁꯨ ꯕꯤꯅꯣꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯆꯦ! ꯍꯣꯏ ꯏꯆꯦ! ꯏꯆꯦ ꯑꯩ ꯌꯦꯅꯈꯥꯗ ꯂꯩꯌꯦ, ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯏꯆꯦ." ꯕꯤꯅꯣꯁꯨ ꯊꯥꯔꯣꯅ ꯈꯨꯝꯕꯗꯨ ꯇꯥꯔꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯂꯛꯑꯝꯃꯤ꯫ "ꯆꯦꯡ ꯈꯞꯄꯝꯃꯤꯔꯅꯦ ꯅꯪꯕꯣ?" "ꯍꯣꯏ ꯏꯆꯦ, ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯑꯈꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯦꯡꯁꯦ ꯀꯞꯄꯝꯕꯅꯤ꯫ ꯏꯆꯦꯕꯨ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯑꯝꯃꯤꯔꯣ ꯏꯆꯦ?" "ꯍꯣ, ꯅꯍꯥꯟ ꯅꯪꯅ ꯍꯦꯛꯂꯛꯄ ꯅꯪꯒꯤ ꯍꯪꯒꯥꯝꯒ ꯐꯗꯤꯒꯣꯝꯒꯗꯣ ꯑꯗꯨ ꯌꯣꯟꯕꯒꯤ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯏꯆꯦꯁꯤ." "ꯍꯩꯃꯥ, ꯐꯔꯦꯗ ꯏꯆꯦ, ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯨ ꯂꯣꯏꯈꯤꯕꯒꯤ ꯑꯩ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯏꯆꯦ꯫ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯉꯥꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯈꯤꯗ꯭ꯔꯕꯅꯤ ꯏꯆꯦ꯫ ꯃꯆꯥꯒꯤ ꯃꯇꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ, ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯥꯁꯤ." "ꯈꯪꯗ꯭ꯔꯦꯗ ꯊꯥꯔꯣ, ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯅ ꯋꯥꯖꯕꯁꯤ ꯎꯔꯒ ꯏꯆꯦ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯆꯔꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦ꯫ ꯑꯩꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯍꯦꯟꯖꯥꯡ ꯌꯣꯟꯕ ꯆꯠꯂꯁꯦ ꯍꯥꯏꯒꯗꯕꯁꯨ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯄꯤꯛꯂꯤꯗꯣ, ꯑꯗꯨꯅ ꯏꯆꯦꯁꯨꯅꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯐꯤ ꯈꯔ ꯈꯔ ꯁꯥꯕꯁꯤꯅꯗꯤ ꯌꯨꯝꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯔꯥꯖꯦꯟꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯈꯪꯗꯦꯗ ꯏꯆꯦ, ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯅꯣꯏꯅꯗꯩꯗ ꯍꯥꯏꯒꯦ, ꯈꯔ ꯉꯥꯡꯉꯨ ꯍꯥꯏꯗꯅ꯫ ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯌꯨꯝꯗ꯫ ꯅꯪꯒꯤ ꯁꯦꯜꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯊꯥꯔꯣ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ." ꯊꯥꯔꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ "ꯍꯣ, ꯇꯣꯛꯑꯁꯦ ꯇꯣꯛꯑꯁꯦ꯫ ꯍꯣ, ꯏꯆꯥꯗ ꯀꯅꯥꯅꯅꯣꯅꯦ? ꯁꯦ ꯇꯣꯛꯑꯣ꯫ ꯅꯄꯥꯗꯨꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯍꯣ, ꯇꯣꯛꯑꯁꯦ." ꯇꯟꯖꯥꯗꯨꯗ ꯔꯥꯖꯦꯟ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯥꯎ ꯑꯃ パꯏꯗꯨꯅ ꯆꯪꯂꯛꯏ꯫ "ꯀꯔꯤꯅꯣ ꯅꯨꯄꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯨ? ꯀꯩꯅꯣ? ꯑꯁ! ꯑꯣ, ꯍꯟꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯏꯕꯣꯏꯔꯦ꯫ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ, ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ? ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯆꯠꯄꯤꯔꯨꯔꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯆꯪꯕꯤꯔꯛꯑꯒ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯀꯥꯏꯅ? ꯍꯣ, ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯑꯉꯥꯡꯁꯤ ꯀꯞꯄꯛꯇꯅ ꯍꯧꯖꯤꯛꯇ ꯈꯨꯠ ꯊꯥꯗꯣꯛꯑꯒ ꯊꯅꯝꯃꯤꯕꯅꯤ꯫ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯗ." "ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤꯕꯣ? ꯀꯗꯥꯏ? ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯆꯥꯛꯁꯦ ꯅꯪ ꯑꯝꯇ ꯂꯣꯏꯁꯤꯜꯂꯣ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤꯀꯣ꯫ ꯀꯗꯥꯏꯅꯣ ꯑꯉꯥꯡꯗꯣ?" "ꯍꯪꯒꯥꯝ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ, ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯤ." "ꯑꯁ! ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯊꯣꯡꯗꯥꯏꯅꯦ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯣ? ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯊꯣꯡꯉꯤꯕ? ꯍꯣ, ꯂꯩꯇ꯭ꯔꯗꯤ ꯑꯔꯩꯕꯁꯤ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯑꯍꯥꯎꯕꯁꯨ ꯆꯥꯅꯤꯡꯉꯤꯕ? ꯂꯥꯡꯈ꯭ꯔꯦꯗꯀꯣ ꯊꯥꯔꯣ, ꯅꯪꯒꯤ ꯏꯁꯧꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨ ꯊꯥꯔꯣꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯁꯤꯁꯦ ꯉꯥꯅꯤ, ꯃꯁꯤ ꯈꯔ ꯇꯧꯔꯣ." "ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯃꯁꯤꯅ? ꯅꯠꯇꯦ, ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯕꯅꯣꯕ? ꯑꯩꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯑꯍꯥꯎꯕꯁꯦ ꯆꯥꯅꯤꯡꯈ꯭ꯔꯕꯣꯏꯔꯦ꯫ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ." ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯏꯕꯣꯄꯤ ꯁꯛꯀꯤ ꯂꯧꯔꯤꯗ ꯂꯨ 2 ꯈꯛ ꯊꯨꯝꯃꯤ, ꯃꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯏꯔꯛꯏ꯫
ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯉꯗꯤꯅꯦ ꯊꯕꯛꯁꯨ ꯈꯔ ꯁꯨꯕ ꯇꯝꯃꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯌꯥꯗꯣꯏꯅꯣ ꯍꯩ ꯅꯨꯄꯤ ꯅꯪꯒꯤ ꯁꯧꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯁꯠ ꯑꯃꯨꯛꯇ ꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗꯤ ꯐꯅ ꯉꯥꯡꯉꯁꯨ ꯆꯩꯔꯁꯨ ꯁꯨꯅꯤꯡꯕ ꯄꯩꯁꯥ ꯇꯥꯅꯤꯡꯕꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯁꯥꯗ ꯄꯣꯛꯇꯦ ꯊꯔꯣ ꯑꯣ ꯊꯔꯣ ꯍꯥꯏꯗꯨꯅ ꯀꯧꯅ ꯀꯧꯅ ꯊꯔꯣꯒꯤ ꯐꯤ ꯁꯥꯐꯝꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯁꯦꯜꯒ ꯂꯩꯔꯗꯤ ꯈꯔ ꯄꯤꯌꯨ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯂꯩꯇꯦ ꯑꯝꯇ ꯇꯧꯅꯨꯗ ꯊꯔꯣꯅ ꯏꯇꯥꯎ ꯄꯤꯁꯛꯅ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯗ ꯊꯕꯛꯀꯤ ꯍꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤ ꯅꯪꯕꯣ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣꯃꯤ ꯅꯪꯕꯣ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯊꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩ ꯁꯦ ꯏꯅꯦ ꯑꯌꯤꯡꯕꯤꯅ ꯐꯤꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯅꯤ ꯁꯤ ꯄꯨꯔꯣꯁꯦ ꯊꯕꯛꯀꯤꯅꯤꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯊꯕꯛꯅꯤ ꯍꯥꯏꯒꯦ ꯑꯣ ꯑꯗꯨ ꯍꯪꯕꯅꯤ ꯉꯁꯤ ꯏꯇꯥꯎꯒ ꯑꯩꯒ ꯆꯠꯇꯣꯏꯁꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯔꯥꯖꯦꯟ ꯆꯠꯈꯤ ꯔꯥꯖꯦꯟ ꯃꯈꯥꯔꯣꯝꯒꯤ ꯂꯝꯄꯥꯛ ꯀꯥꯆꯤꯟꯗ ꯂꯩꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯔꯣꯅ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯥꯛꯏꯌꯦ ꯀꯔꯣꯝꯗ ꯂꯩꯒꯦ ꯏꯆꯦ ꯕꯤꯅꯣꯅ ꯍꯩꯊꯔꯣ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯀꯥꯔꯣ ꯑꯩ ꯃꯔꯣꯏ ꯈꯔ ꯄꯨꯜꯂꯝꯕꯅꯤ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯄꯨꯅꯅꯕ ꯍꯥꯏꯗꯅ ꯍꯣꯏ ꯏꯆꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯦꯛꯑꯦ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯅꯤ ꯁꯦ ꯏꯆꯦ ꯈꯔ ꯑꯌꯥꯝꯕꯁꯤꯅ ꯏꯆꯦꯅ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯅ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯅꯕ ꯑꯣꯏꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯅꯪꯒꯤ ꯃꯣꯔꯣꯛꯁꯦ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯌꯣꯟꯊꯣꯛꯄꯤꯔꯒꯦ ꯔꯥꯖꯦꯟꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯇꯥꯗ ꯄꯤꯁꯛꯀ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕꯒꯤ ꯍꯪꯉꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯏꯆꯦ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤꯁꯦ ꯉꯁꯥꯏꯗ ꯑꯩꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯃꯈꯥꯔꯣꯝꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯆꯪꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯤꯕꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯏꯅꯦ ꯑꯌꯤꯡꯕꯤꯅ ꯐꯤꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯕꯗꯣ ꯃꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ ꯏꯆꯦ ꯑꯩ ꯊꯥꯖꯗ ꯄꯤꯈꯤꯕꯅꯤ ꯁꯦꯜꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯀꯞꯄꯝꯃꯤ ꯊꯔꯣꯅ ꯀꯞꯂꯤꯕꯗꯨ ꯕꯤꯅꯣꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯃ ꯔꯥꯖꯦꯟꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯑꯝꯃꯤ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯪꯉꯛꯑꯝꯃꯤ ꯊꯔꯣꯅ ꯑꯌꯨꯛꯁꯤꯗ ꯀꯅꯥꯒ ꯑꯃꯨꯛ ꯄꯨꯜꯂꯨꯔꯒꯦ ꯃꯣꯏ ꯃꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯥꯏ ꯄꯤꯁꯛ ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤꯅ ꯊꯛꯄ ꯀꯥꯏ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯖ꯭ꯋꯥꯔꯗ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯥꯅ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯔꯦ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ ꯁꯨꯅꯤꯡꯗꯕ ꯑꯅꯤ ꯄꯥꯔꯒ ꯈꯠꯅꯩꯔꯣ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯔꯝꯒꯗꯕꯗꯣ ꯎꯔꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯣꯏ ꯃꯄꯥꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯤꯅ ꯁꯨꯅꯤꯡꯗꯕ ꯍꯥꯏꯔꯤꯗꯣ ꯀꯔꯤꯗ ꯂꯥꯟꯒꯦ ꯉꯁꯤꯀꯣ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒꯅꯤꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯆꯥꯛ ꯆꯥꯔꯒꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯆꯥꯛ ꯑꯃꯇ ꯊꯣꯡꯗ꯭ꯔꯤ ꯆꯦꯡ ꯂꯩꯇꯗꯅ ꯀꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗꯕ ꯅꯨꯃꯤꯠꯅ ꯌꯧꯔꯐꯥꯎ ꯆꯥꯛ ꯊꯣꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯩꯅꯣ ꯍꯥꯏꯅꯤ ꯑꯣ ꯆꯦꯡ ꯆꯥꯛꯇꯣ ꯋꯥꯠꯇꯅꯕ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯃꯇꯝ ꯆꯥꯅ ꯆꯥꯛꯇꯣ ꯊꯣꯡꯖꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯇꯦ ꯑꯉꯥꯡꯁꯤ ꯀꯔꯤ ꯆꯥꯔꯤ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯕ꯭ꯔꯣ ꯅꯕꯦꯝꯃ ꯑꯩ ꯂꯩꯕꯗꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯥꯃꯇꯪ ꯑꯣꯏꯔꯁꯨ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯔꯦꯝ ꯈꯔ ꯊꯛꯎꯔꯒ ꯁ꯭ꯋꯥꯏꯗ ꯀꯣꯏꯂꯥꯎꯒ ꯂꯥꯎꯕꯤꯔꯛꯀꯅꯤ ꯇꯥꯖꯅꯤꯡꯗꯦ ꯑꯗꯨ ꯅꯪꯕꯨ ꯉꯁꯤꯗꯤ ꯀꯅꯥꯗꯩꯅꯣꯃ ꯄꯨꯔꯒ ꯆꯦꯡꯗꯨ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯆꯥꯛ ꯂꯥꯝꯃꯅ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯑꯣ ꯄꯨꯕꯝ ꯂꯩꯇ꯭ꯔꯦ ꯍꯪꯐꯝ ꯂꯩꯇ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯂꯥꯛꯄꯗ ꯃꯤ ꯊꯣꯡꯂꯣꯟꯅꯔꯤ ꯊꯕꯛ ꯑꯗꯨꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯅꯇꯨꯅ ꯆꯥ ꯊꯥꯛꯀꯅꯤ ꯈꯪꯗꯕ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯔꯤꯅꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯅꯊꯟꯇ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯊꯔꯣ ꯕꯁꯤꯡꯒꯟꯕꯤ ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ ꯑꯩ ꯆꯪꯉꯦ ꯊꯔꯣ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯥꯖꯦꯟ ꯏꯕꯣꯝ ꯄꯤꯁꯛꯀꯤ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯑꯆꯧꯕꯗꯨ ꯍꯨꯔꯥꯜꯂꯝꯃꯤ ꯀꯣ ꯂꯥ ꯀꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯣꯟꯗꯨꯗ ꯆꯦꯡ ꯈꯔ ꯂꯪꯁꯤꯜꯂꯒ ꯌꯦꯟ ꯑꯗꯨ ꯐꯔꯝꯃꯤ ꯏꯕꯣꯝ ꯄꯤꯁꯛꯇꯣ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯕꯣꯔꯥꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯆꯦꯜꯍꯧꯕꯅ ꯐꯔꯦ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯔꯥꯖꯦꯟꯗꯨ ꯏꯕꯣꯝ ꯄꯤꯁꯛ ꯍꯣꯏꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯃꯁꯥꯗ ꯁꯨꯅꯤꯡꯕ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯉꯁꯤꯁꯨ ꯂꯥꯛꯇ꯭ꯔꯤ
Tharona. Moi mapa, tabro. O moi mapa. Tadro nangbo. Nanado ba tadabro? Ay nga side guest ka na kawi ba siya? Tana kumdri ba tapu karigino? Tari kangadi ko harapagay daw. Isaw mo piyo ni hektarodan. Masidi angangi sanggom amata laytre. Horengi kamay daw niya. Kanada gino sil kita thibiruso. Kari. Ay ngondo sil thiruso kay. Nangoy na thibiruro sil do. Ay ngondo harakado ko. Taning de. Nang kanada ino hanguso. Nang gina chanatro. Ngamna bu puruso. Aduga sil do puri ngay daw karagi hina puro. Ay tabak ama sijina daw bale. Kaya da ngami ba nupani gi mo sibo. Ay gi chanatra kay na hay ni masya. Oh, nanggidi na chanata bro ngang sibo. Kulle kay sida. Ay na hangda ba kana layrige. Hangmandana, pumandana niya. Ay ubad lot na ri haujikti. Nong hengan badagi yu khara thak juar khasana. Migi maput baran khara huran. Nang na bo imong sige awat pasingse. Kari mateng pangi. Nong mate icha sige kari wali. Imong sige kari wali hay basa. Khara su yengbiyo. Otok na su taning kideda tharo. Nangi khonjel se. Kwang no khong baga chaping mani. Hey, khonghoro. Ay makharo gi lambak ta ngai hak ta thogi gi. Halak pade hinjang hawala mu he. Kaya do ni yemuni. Masigi no pasi. Chakkhre ni yemuni. Karim te hekna chung da nga sai de gi hari ba miyam se. Mana si da hap ta ba makai chakkhre. Asuk yam na matan manu pasi bu. Kadai de gi hek thengna ru da na. Ai bu. Ai di ko. Ai di ba hai se ni ko ai. Ai Tanja da bino. Thongga lom da gi changlak lammi. Kai da no ma sina. Khapsing jinga chakkhre sina. Kadai do oiru ni ge je. Jor sana pham da na tana. Nangbu kengoi khare hek ningai lei haibudu bu heklabro. Hek tri dei je. Hore nong thil heklaga ai thila ge je. Ngasa ayu hekkadabudu angangi mafi khare su dana muk leiri. Phari. Adudi horen do nang khare heklaga nya thilo ije gida. Hoi je. Ai nong thil thilagi. Adu ije. Sel ga leiradi sel khare pibira moi je. Angangi sangom amata leitri. Hayeng hangjiti ini aying bina pigi sel pirakadabale. Aduga ay thuna don pirake ije. Bino pigi da kiriba sel do lokthokduna tharo da pirami. Sesi sina kaino do hek sijinaru. Nangi awabasi ije su kari haigadabano khangdre tharo. Nang matam khara angak se puraga napamda matam khara lairubana pharadrabu khale ije di. Masi mathanta lehalaga khangadabani. Tharo su Binodagi sela du lausilami aduga hairaklammi. Khangdre ije. Ai sidagi hena hainingai leitre. Asuk gyan tadaba nupase. Aigi punchi sida hek thengna halle. Ipamda chatkadabasu aikhoi pabado masangam da haiba pautai. Aduna moida sumuk iyat patho ani khanduna ai leirabani ije. Binosu ngaiyak wari sanaraba matung mayamda chatkre. Tharo matomta kari tausige haiduna khanba makai khanduna wakhal thoglaktraduna imungda changki. Nongmagi namitni Rajen mafi marol khara nana setlaga isai ka ngangli dauraga thogla ammi. Aduga mangolda hangama liba tharoda asumna hairami. Hey, nipi. Nang aigonda sel khara piro. Hadakti thabak sufam ama lei. Maduda thabak chatlabadi sel ga se mayam ni phangdoi. Nangna da sel thibada waga da mangai ri. Hey, piro. Si, sel do khara puthoro ni. Kaya da machin thiri bu pa ni yeng mani si. O leijadre. Ikut chida sel ama phau hek naptre. Namit khodingi ngoi mapa na chali basidi sel thiba chat poi. Hari, uthok na su hai ni hek thikre to ko nangi na chin cha. Manin he. Nungti ge ni chali basa. Kadai de sel tan pham lei ge hai duna thiba chali bani. Hey, thok to nu ko chalo. Amda sel to puthoro. Mi ngai na dan lei ramani. Thuro ne tharo nang bo. Moi mapa na sel tan ba chat pada. Imai cha wasu ipam da khara thin biram. Ai sob da losilaki. Ngai hak ta ngai biram. Onthok na sungang na khre da masigi nu pise. Oi do bo manchilaktre. Mushi nu pise. Ai chat bana pharani. Thengna ba kana dai no khara hang bana pharani. Sigi nu pise ga haina do sharupudi. Si haira magaraje thongal nom da thokre. Raje na sum lambi da lakpada kholgi sel mayai oira paiba sajawadu lambi da lakpadu thengnarami. Tada da ba kadam de chapiru banu. Hey, Rajini bo, nang tada si asomgi thangna ba kul. Thabak ama chatlu bani nya. Tada ga thengna ba se yamna phari tada. Ai hak se
तादा होइदा लाक्तुना थबक सूबा याबा करी लेगे हाइदुना हंगबा लाक्के हाइना तौरमनि तादा थबक सूबा याबदि कैसु थोदोकपा लैतेनि राजेन अदो ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯄꯜꯗꯣ ꯈꯔꯗꯤ ꯌꯥꯟꯊꯠꯅꯤꯡꯕꯅꯤ ꯅꯪ ꯇꯥꯗꯁꯤ ꯀꯔꯤ ꯋꯥꯄꯜ ꯍꯥꯏꯕ ꯇꯥꯗ ꯃꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯇꯥꯗ ꯇꯥꯗꯗ ꯍꯧꯖꯤꯛ ꯁꯦꯜ ꯀ ꯌꯥꯎꯔꯕꯗꯤ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯇꯥꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯀꯣꯏꯊꯤ ꯊꯤꯅꯍꯧꯔꯤ ꯑꯩꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒꯦꯅ ꯂꯝꯕꯤꯁꯤꯗ ꯊꯣꯛꯂꯝꯂꯤꯕꯅꯤ ꯇꯥꯗ ꯁꯥꯖꯧꯗꯨ ꯁꯦꯜ ꯈꯔ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯔꯥꯖꯦꯟꯗ ꯄꯤꯔꯝꯃꯤ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯨꯕꯨ ꯍꯌꯦꯡ ꯈꯔ ꯉꯟꯅꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯔꯥꯖꯦꯟ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯒ ꯁꯥꯖꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯟꯅ ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯁꯦꯜꯗꯤ ꯀꯣꯟꯅꯔꯅꯤꯁꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯧ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯔꯥꯖꯦꯟꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯔꯥꯖꯦꯟ ꯑꯩ ꯔꯥꯖꯦꯟ ꯔꯥꯖꯦꯟ ꯑꯣ ꯔꯥꯖꯦꯟ ꯊꯥꯔꯣꯅ ꯇꯥꯗꯥ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯇꯥꯗ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯇꯥꯗ ꯏꯕꯦꯝꯃ ꯃꯥꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯄꯜꯗꯨ ꯌꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯈ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯁꯨꯔꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯜꯗꯨ ꯂꯧꯁꯤꯟꯈ꯭ꯔꯒ ꯋꯥ ꯌꯥꯟꯕꯗꯤ ꯂꯥꯛꯇꯦꯅꯦ ꯃꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯤꯌꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯗꯥꯏ ꯆꯠꯈꯤꯃꯗꯣ ꯀꯧꯔꯛꯎ ꯊꯨꯅ ꯃꯥ ꯋꯥ ꯆꯞ ꯆꯥꯕ ꯉꯥꯡꯅꯒꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯥ ꯉꯁꯤꯗꯤ ꯇꯥꯗꯥ ꯃꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯇꯥꯗ ꯃꯥ ꯍꯜꯂꯛꯄꯒ ꯑꯩ ꯍꯥꯏꯖꯒꯦ ꯇꯥꯗ ꯑꯃꯨꯛꯇ ꯇꯞꯊꯈꯤꯀꯣ ꯇꯥꯗ ꯃꯥ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯅ ꯇꯥꯃꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯁꯥꯖꯧ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯣꯏ ꯇꯥꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩ ꯔꯥꯖꯦꯟꯅ ꯑꯩ ꯊꯔꯣ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯅꯪꯕꯣ ꯊꯔꯣꯅ ꯍꯣ ꯁꯛ ꯐꯖꯕ ꯃꯄꯥꯏꯕꯨꯡꯉꯣ ꯍꯟꯖꯤꯟꯕꯤꯔꯛꯑꯕ꯭ꯔꯣ ꯋꯥꯔꯝꯃꯅꯤ ꯆꯥꯛ ꯂꯥꯝꯃꯛꯑꯀꯥꯟꯗ ꯆꯪꯕꯤꯔꯛꯏꯔꯣ ꯃꯣꯏ ꯃꯄꯥꯕꯣ ꯂꯥꯛꯑꯣ ꯂꯥꯝꯃꯦꯅꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧ ꯑꯩꯁꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯅ ꯉꯟꯅ ꯇꯨꯝꯒꯦꯁꯦ ꯁꯦ ꯆꯥꯛꯇꯣ ꯊꯤꯔꯛꯑꯣ ꯊꯨꯅ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯥꯛꯁꯤ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯍꯦ ꯈꯥꯕꯩꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯉꯁꯤꯀꯣ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯉꯝꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯆꯥꯛ ꯊꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯇꯥꯗ ꯁꯥꯖꯧꯗꯣ ꯂꯥꯛꯑꯝꯕꯅꯤ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯝꯕꯅꯤ ꯃꯤꯒꯤ ꯊꯕꯛꯇꯣ ꯁꯨꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯁꯦꯜꯗꯣ ꯂꯧꯕꯤꯔꯨꯔꯤꯕꯅꯣ ꯃꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯡꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯩꯇꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯇꯨꯅ ꯃꯤꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯨꯁꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯔꯣ ꯆꯥꯛꯇꯨꯒ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯍꯦꯟꯖꯥꯡꯗꯨꯒ ꯔꯥꯖꯦꯟꯅ ꯂꯩꯕ ꯃꯅꯥꯛꯇ ꯏꯟꯖꯤꯜꯂꯝꯃꯤ ꯑꯩ ꯂꯩꯇꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤꯗ ꯍꯥꯏꯌꯨ ꯅꯨꯄꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯄ ꯉꯝꯗꯧꯔꯤꯒꯦ ꯑꯍꯟ ꯃꯥꯅ ꯊꯔꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯅꯪꯒꯤꯁꯤꯗꯤ ꯁꯤꯕꯨ ꯍꯦꯟꯖꯥꯡꯂꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯅꯤ ꯀꯩꯅꯣ ꯍꯦꯟꯖꯥꯡ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕ ꯃꯣꯏ ꯃꯄꯥꯕꯣ ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯑꯃꯠꯇꯁꯨ ꯊꯣꯡꯉꯨ ꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯅꯤꯡꯗꯕ ꯍꯦꯟꯖꯥꯡꯁꯤꯕꯣ ꯍꯣ ꯆꯥꯕ ꯐꯪꯉꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛ ꯁꯨꯕꯤꯌꯨ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯂꯩꯔꯒ ꯌꯨꯔꯦꯝ ꯈꯔ ꯊꯛ ꯀꯗꯥꯏꯗꯒꯤ ꯑꯍꯥꯎꯕꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯃꯊꯛꯇꯒꯤ ꯂꯥꯏꯅ ꯄꯣꯞ ꯊꯥꯗꯔꯛꯄꯁꯨ ꯅꯠꯇꯦ ꯃꯁꯤ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯦ ꯑꯣ ꯊꯕꯛꯇꯣ ꯑꯩꯗ ꯅꯠꯇꯦ ꯅꯪꯁꯨ ꯁꯨꯕ ꯌꯥꯔꯤ ꯅꯪꯅ ꯁꯨꯔꯒ ꯑꯍꯥꯎꯕꯗꯣ ꯄꯤꯖꯔꯁꯨ ꯌꯥꯗ꯭ꯔꯣ ꯊꯔꯣ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯆꯤꯟꯅ ꯆꯤꯟ ꯀꯜꯂꯤ ꯅꯁꯛꯅ ꯅꯁꯛ ꯊꯤꯔꯤ ꯅꯪ ꯑꯃ ꯅꯕꯤ ꯑꯃ ꯁꯛꯊꯤꯕꯤ ꯑꯩꯅ ꯁꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯐꯥꯎꯗꯤ ꯐꯪꯉꯤꯕꯗꯣ ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯅꯍꯥꯟꯅ ꯀꯪꯁꯤꯁꯤꯔꯝꯃꯅꯤꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯏꯁꯥꯁꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯕꯅꯤ ꯑꯩ ꯃꯥꯡꯉꯕꯅꯤ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯆꯥꯛ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯛꯇ ꯅꯠꯇꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯤꯔꯦꯞ ꯈꯔꯒ ꯄꯨꯟꯁꯤꯟꯅꯔꯒ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯈꯔ ꯍꯨꯔꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯇꯨꯃꯤꯟ ꯂꯩ ꯑꯔꯦꯝꯕꯗ ꯐꯨꯊꯔꯛꯀꯅꯤ ꯉꯁꯤ ꯇꯨꯃꯤꯟ ꯂꯩ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯒꯦ
ꯑꯣ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯁꯥꯎꯅꯕꯅꯤ ꯃꯣꯏ ꯃꯄꯥꯁꯨ ꯅꯤꯡꯗꯕꯥꯎ ꯅꯣꯡꯃ ꯂꯝꯕꯤꯗ ꯔꯥꯖꯦꯟꯅ ꯍꯜꯂꯛꯄꯗ ꯈꯨꯜꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯉꯥꯅꯨ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯃꯁꯤꯒꯤ ꯉꯥꯅꯨꯁꯤꯡꯁꯤꯗꯤ ꯃꯁꯤꯗꯤ ꯑꯃ ꯑꯅꯤ ꯍꯨꯔꯥꯜꯂꯒ ꯊꯪꯅꯕ ꯈꯨꯜꯗ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯐꯅꯌꯥꯝꯗꯤ ꯊꯣꯛꯀꯅꯤꯁꯦ ꯍꯥꯏꯁ ꯇꯟꯖꯥꯗꯨꯗ ꯔꯥꯖꯦꯟꯒꯤ ꯌꯨꯝꯊꯪꯅꯕ ꯃꯌꯥꯝꯕ ꯈꯣꯝꯕꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ ꯔꯥꯖꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯇꯥꯆꯧ ꯑꯩ ꯏꯇꯥꯎꯄꯤꯁꯛ ꯈꯣꯏꯔꯣꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤ ꯇꯥꯆꯧꯗꯤ ꯀꯔꯣꯝꯗꯩ ꯍꯜꯂꯛꯏꯅꯣ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯆꯤꯡꯗ ꯊꯕꯛ ꯁꯨꯐꯝ ꯑꯃꯗ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯏ ꯁꯦꯜꯒ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯄꯤꯅꯤ ꯅꯪꯁꯨꯃꯇꯝ ꯈꯔ ꯑꯩꯒ ꯆꯠꯁꯤꯗꯅ ꯌꯨꯝꯗ ꯅꯪꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯒ ꯄꯨꯟꯅ ꯊꯕꯛꯁꯦ ꯆꯠꯃꯤꯟꯅꯁꯤꯗꯅ ꯅꯪꯁꯨ ꯇꯥꯆꯧ ꯑꯩꯁꯨ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯅꯦ ꯏꯇꯥꯎꯄꯤꯁꯛꯀ ꯃꯥꯅꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩ ꯍꯥꯏꯅꯤ ꯑꯗꯨꯗ ꯍꯦꯛꯇ ꯆꯠꯂꯁꯦꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯅꯦ ꯇꯥꯆꯧ ꯑꯁꯨꯝꯅ ꯈꯨꯝꯗꯨꯅ ꯔꯥꯖꯦꯟ ꯂꯨꯞꯊꯗꯨꯅ ꯂꯩ ꯃꯅꯥꯎꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯈꯣꯝꯕꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯍꯩ ꯔꯥꯖꯦꯟ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯧꯅꯤ ꯅꯪꯕꯨ ꯅꯪꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯈꯔ ꯈꯟꯕ ꯐꯩꯀꯣ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯊꯕꯛ ꯃꯐꯝꯗꯨꯗꯕꯨ ꯆꯠꯂꯁꯨ ꯑꯩꯒꯤꯗꯕꯨ ꯆꯠꯂꯁꯨ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯆꯠꯅꯕ ꯇꯧꯁꯤꯀꯣ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗꯤ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯁꯥꯗ ꯁꯨꯅꯤꯡꯕ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯗ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯔꯥꯖꯦꯟꯅ ꯅꯣꯡꯃꯇ ꯂꯩ ꯀꯧꯕꯁꯦ ꯍꯥꯏꯗꯦ ꯍꯦꯛ ꯍꯪꯕꯒ ꯂꯩꯇꯦ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇꯕ ꯅꯪꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯉꯨꯁꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯣ ꯄꯣꯐꯝ ꯂꯩꯇ꯭ꯔꯦ ꯍꯪꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥꯗꯒꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯄꯨꯗꯧꯔꯤꯒꯦ ꯑꯩꯅ ꯈꯨꯜꯁꯤꯗ ꯑꯩꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯅꯤꯡꯗ꯭ꯔꯦ ꯄꯨꯔꯨꯔꯤꯕ ꯁꯦꯜꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯩꯅ ꯍꯪꯕꯗ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒ ꯁꯦ ꯀꯗꯥꯏ ꯅꯪꯒꯤ ꯐꯤꯔ ꯐꯅꯦꯛꯂ ꯑꯃ ꯄꯤꯔꯛꯑꯣꯁꯦ ꯀꯗꯥꯏꯅꯣ ꯀꯔꯤꯅꯣ ꯑꯃ ꯄꯨꯊꯣꯔꯛꯑꯣꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯁꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ ꯅꯆꯤꯟꯗꯨꯅꯒ ꯅꯪ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯕ ꯌꯨꯝꯁꯤꯗ ꯄꯣꯠꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯍꯣꯟꯗꯨꯅ ꯆꯠꯄꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯏꯆꯥꯁꯤ ꯈꯛꯉꯥꯏ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯍꯣꯜꯂꯤꯕꯁꯦ ꯏꯌꯨꯝꯗꯒꯤ ꯑꯋꯣꯡ ꯑꯋꯨꯟ ꯈꯔ ꯇꯝꯖꯔꯛꯄꯁꯤꯡꯗꯣ ꯅꯪꯅ ꯍꯣꯟꯗꯨꯅ ꯀꯥꯏꯗꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅꯒ ꯇꯥꯔꯒ ꯅꯪꯕꯨ ꯑꯩꯅ ꯐꯨꯕꯒ ꯃꯥꯅꯤ ꯇꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯔ ꯍꯦꯛ ꯍꯥꯏꯅꯕꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯅꯁꯛ ꯊꯤꯕꯅꯦ ꯑꯩ ꯆꯠꯂꯦ ꯌꯨꯝꯁꯤꯗꯒ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯅꯦ ꯅꯪꯒꯤ ꯁꯧꯁꯤꯗ ꯁꯥꯟꯇꯤ ꯀꯥꯏꯗꯣ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯔꯥꯖꯦꯟ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯦꯟꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯁꯈꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯟꯕꯗꯨ ꯎꯔꯗꯨꯅ ꯃꯤꯔꯛ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯇꯞꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯈꯤ ꯂꯝꯕꯤ ꯂꯥꯛꯄꯗ ꯏꯕꯣꯝ ꯄꯤꯁꯛꯀ ꯔꯥꯖꯦꯟꯒ ꯊꯦꯡꯅꯔꯝꯃꯤ ꯇꯥꯗ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥꯗꯕꯣ ꯍꯩ ꯔꯥꯖꯦꯟ ꯑꯩꯒꯤ ꯂꯧꯗꯨ ꯁꯝꯄꯣꯛ ꯈꯣꯏꯕ ꯌꯥꯔꯦꯅꯦꯍꯦ ꯑꯗꯨꯅ ꯁꯝꯄꯣꯛ ꯈꯣꯏꯅꯕꯒꯤ ꯍꯥꯏꯅꯒꯦ ꯍꯥꯏꯗꯨꯅ ꯃꯤ ꯎꯅꯅꯕ ꯆꯠꯂꯨꯕꯅꯤꯅꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯀꯗꯥꯏꯗꯒꯤ ꯃꯥꯏꯔꯦꯟꯅꯣꯅꯦ ꯅꯪꯅ ꯀꯣꯜꯂꯤꯕꯗꯨꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯋꯥꯅꯤ ꯅꯪꯒꯤ ꯃꯥꯏꯔꯦꯟꯗꯨꯕꯣ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯔꯥꯖꯦꯟ ꯑꯗꯨ ꯏꯕꯣꯝ ꯄꯤꯁꯛꯇ ꯌꯦꯡꯗꯨꯅ ꯏꯊꯛꯇ ꯀꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯇꯥꯗ ꯑꯩꯈꯣꯏꯗ ꯑꯩꯅ ꯊꯥꯕ ꯃꯥꯏꯔꯦꯟ ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯦꯟꯅ ꯆꯥꯏ ꯑꯗꯨꯒ ꯁꯤꯃꯗꯤ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯕꯅꯦ ꯑꯩꯅ ꯇꯥꯗ ꯁꯦꯜꯁꯨ ꯈꯔ ꯆꯤꯟꯕꯒ ꯁꯤꯃꯗꯤ ꯌꯣꯜꯂꯒꯦ ꯈꯜꯂꯦ ꯇꯥꯗ ꯐꯔꯦꯗ ꯅꯪꯅ ꯌꯣꯜꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯃꯥꯏꯔꯦꯟ ꯆꯩ ꯑꯩꯍꯥꯛ ꯂꯧꯔꯒꯦꯗꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯀꯗꯥꯏ ꯃꯥꯏꯔꯦꯟꯗꯨ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯁꯨꯝꯅ ꯁꯦꯜ ꯈꯔꯒ ꯄꯤꯔꯒ ꯏꯕꯣꯝ ꯄꯤꯁꯛꯅ ꯔꯥꯖꯦꯟꯗꯒꯤ ꯃꯥꯏꯔꯦꯟ ꯑꯗꯨ ꯂꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕ ꯃꯥꯏꯔꯦꯟꯗꯨ ꯄꯥꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯁꯝꯕꯜꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯍꯨꯔꯥꯟꯕꯅꯤ ꯌꯦꯡꯉꯨꯁꯤ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕ ꯃꯥꯏꯔꯦꯟꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯤꯉꯩꯁꯤꯗ ꯍꯦꯛꯇ ꯄꯥꯜꯂꯝꯗꯦ ꯋꯥꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯊꯤꯃꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯎꯈ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ ꯃꯗꯨꯗ ꯆꯥꯔꯒ ꯃꯊꯤꯗꯣ ꯄ꯭ꯔꯥ ꯆꯤꯠꯂꯣꯀꯣ ꯅꯣꯏꯗ ꯃꯗꯨꯗ ꯈꯪꯒꯗꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯗꯣꯅ ꯆꯥꯔꯤꯕ ꯅꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯥꯏꯔꯦꯟꯗꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯁꯈꯤ ꯃꯊꯟꯇ ꯏꯁꯧ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯕꯣꯝꯄꯤ ꯁꯛꯅ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯄꯗꯨ ꯁꯈꯤꯅ ꯎꯔꯝꯃꯤ ꯍꯥꯏꯁ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯥꯏꯔꯦꯟꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯨ ꯃꯥꯅꯤꯗ ꯑꯩꯒꯤꯗꯨꯅꯤꯗ ꯇꯥꯗꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯇꯥꯗ ꯑꯩꯕꯨꯔꯅꯤ ꯁꯈꯤ ꯃꯥꯅꯤ ꯇꯥꯗꯅ ꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯥꯏꯔꯦꯟꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯇꯥꯗ ꯐꯖꯕꯅꯤ ꯂꯝꯕꯤꯗ ꯅꯣꯏ ꯃꯃꯥꯡꯂꯣꯝꯒꯤ ꯔꯥꯖꯦꯟꯗꯣ ꯍꯦꯛ ꯊꯦꯡꯅꯔꯤ ꯅꯪ ꯇꯥꯗꯁꯤ ꯃꯥꯏꯔꯦꯟ ꯆꯩ ꯃꯥꯅ ꯄꯨꯔꯛꯄꯅꯤ ꯃꯣꯏꯒꯤ ꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯅꯦ ꯑꯗꯨꯗ ꯌꯣꯟꯊꯣꯛꯀꯅꯤ ꯄꯨꯔꯛꯄꯗꯒꯤ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯗꯅ ꯑꯩꯅ ꯂꯩꯍꯧꯕꯅꯤ ꯐꯖꯃꯟꯕꯁꯤꯗ ꯐꯩ ꯉꯁꯤꯗꯤ ꯁꯈꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯍꯣ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯌꯧꯕꯤꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗ ꯃꯤꯁꯤꯡꯁꯦ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯐꯩꯗꯣ ꯇꯥꯗ ꯁꯤ ꯍꯥꯏꯔꯝꯃꯒ ꯁꯈꯤ ꯔꯥꯖꯦꯟ ꯍꯣꯏꯔꯣꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯔꯕ ꯏꯕꯣꯝꯄꯤ ꯁꯛꯇꯨ ꯁꯈꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤꯅ ꯍꯩ ꯔꯥꯖꯦꯟ ꯊꯔꯣ ꯅꯣꯏꯕꯨ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯇꯕ꯭ꯔꯣ ꯔꯥꯖꯦꯟ ꯊꯔꯣꯅ ꯏꯅꯦ ꯑꯣꯏꯔꯦ ꯀꯥꯈꯠꯄꯤꯔꯣ ꯏꯅꯦ ꯍꯥꯏ ꯅꯋꯥ ꯍꯨꯔꯥꯟꯕꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯔꯥꯖꯦꯟ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯑꯕꯅꯤ ꯊꯣꯛꯂꯛꯑꯣ ꯏꯃꯨꯡꯗ ꯂꯣꯠꯄꯔꯒ ꯀꯥꯟꯅꯔꯣꯏꯅꯦ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯣꯏ ꯃꯄꯥꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯣꯛꯈꯤꯕ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯏꯅꯦ ꯑꯩꯒꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯍꯤꯡꯈꯣꯜꯗꯨꯗ ꯐꯖꯈ꯭ꯔꯕ ꯃꯥꯏꯔꯦꯟ ꯑꯃ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯕꯅꯤ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯄꯥꯜꯂꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯥꯏꯔꯦꯟꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯏꯕꯣꯝꯄꯤ ꯁꯛꯅ ꯁꯣꯔꯣꯛꯇ ꯃꯥꯏꯔꯦꯟꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯍꯨꯔꯥꯟꯕꯗꯨꯅ ꯌꯣꯜꯂꯝꯃꯦꯅ ꯇꯥꯗꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯏꯔꯦꯟꯗꯣ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯃꯥꯏꯔꯦꯟꯗꯨꯒꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯋꯥ ꯍꯨꯔꯥꯟꯕꯗꯣ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯊꯤꯔꯨꯁꯨ ꯌꯥꯝ ꯊꯨꯅ ꯁꯤꯌꯥ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯏꯅꯦꯒꯤ ꯃꯥꯏꯔꯦꯟꯒꯤ ꯁꯦꯜꯗꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯏꯅꯦ ꯃꯣꯏ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯏꯅꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯁꯤꯅꯤ ꯏꯅꯦ ꯑꯝꯇ ꯇꯞꯊꯈꯣ ꯅꯋꯥ ꯍꯨꯔꯥꯟꯕꯁꯦ ꯅꯪꯅ ꯈꯔ ꯋꯥꯔꯛꯎ ꯊꯔꯣ ꯁꯨꯝ ꯌꯥꯏ ꯈꯟꯗꯨꯅ ꯃꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏ ꯈꯨꯜꯁꯤꯗ ꯅꯃꯥꯅ ꯆꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯅꯪꯅ ꯋꯥꯖꯕ ꯅꯣꯏꯒꯤ ꯂꯩꯇꯕꯁꯤ ꯎꯕꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯅꯋꯥꯁꯤꯗꯤ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯃꯄꯥꯡꯒꯜ ꯁꯥꯃꯨꯃꯨꯛ ꯀꯟꯕ ꯃꯥꯅ ꯃꯈꯨꯠ ꯀꯔꯥꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯤꯜ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯅ ꯅꯋꯥꯁꯦ ꯐꯖꯅ ꯋꯥꯔꯛꯎ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯔ ꯍꯥꯏꯌꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯈꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ ꯃꯤꯅ ꯑꯊꯤꯕ ꯑꯀꯟꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤ ꯊꯔꯣꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯝ ꯆꯠꯄꯗꯤ ꯇꯧꯔꯝꯗꯦ ꯐꯅ ꯈꯠꯅꯔꯕꯁꯨ ꯁꯥꯎꯅꯔꯕꯁꯨ ꯊꯔꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯈꯟꯕ ꯂꯩꯇꯦ ꯔꯥꯖꯦꯟ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯣꯅꯦ ꯊꯔꯣ ꯑꯩ ꯂꯥꯛꯑꯦꯅꯦꯍꯦ ꯊꯔꯣ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪꯅ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯀꯅꯨꯅꯦ ꯅꯪꯗ ꯏꯃꯥ ꯏꯆꯥ ꯅꯪ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯂꯩꯖꯔꯒꯦ ꯅꯪꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯊꯔꯣ ꯈꯨꯟꯗ ꯑꯗꯨꯅꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯊꯔꯣ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯀꯥꯏꯗ ꯅꯣꯏꯒꯤ ꯅꯄꯥꯝꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯌꯣ ꯍꯥꯏꯅ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯑꯩꯅ ꯅꯣꯏꯒꯤ ꯅꯄꯥ ꯍꯨꯔꯥꯜꯂꯕ
Nangko, no chindukan maliko nang. Ay biri sini ko. Nang ay sini, nang aige yumsida chatpigro kay. Nang oina dum chatpigro ne. Oh, nang na ini sakidagi huran mamay rin do. Hayeng siyang tilagtaba yaroy hay na ini sakin na laaga hay raman. Migi mapoto, nang nahuralaga yulo raman na draw. Hayeng chalaga migi siyang do, bibiruso. Yumsid lakto nang lamli mamayam do. Ina sinatama ngamdrin he. Nahagtag ya hagtagta, asuk iwaway salang halap na draw po siya siya. Yumsid anong matakagdi, ama mugla, kaglak mo ngamdrin. Imay ja, hayeng ginamita, ipam na jakrani. Nang nungay na palhoro, yumsi, nang lehoro. Asuk mariltan ba, suning na manupasi, prithibi sida, nang wadagi hinatan ba, suning na manupasi, layra maroye. Wahada na suda na, nungay biya pa ba nang di, lehoro nungay na, imay ja na jay krage. Naning nakatam na, nungay layro ko nang, lehoro nang. Kay nun he, may marin di, lambi na palang bagi, ay nadugtang agihing lumani kayo. May sakhi bacabat na bida. Ay layra mo di, kangga mo na. Huran ba kayo? At nang nasawi na ba kayo? Mana kangda na pangangang chari ni kando yadro. Isaw yung langan ako na biya, isaw langan. Ay nga say, nagi itaw pisa katabaki wari sanaroy ni nataro. Ay se, ko, kanga ba? Isaw da pang lang na. Korea ay nakang diwan ni napinin na. Noy napigi isaw siya. Ay di ang taning di ba taro. Nang sukhangin na tro. Adoy siya ruk chak pro taro. Sakchar ga wakal karak kangi. Kaday, chak pro. Kaday nagi chak no, ching ka lagtada na chak katong di. Ching karak kazik layram batu, ang hang nabi jakre. Ching ang mata lagtre. Lama ka na, nataw pisa ko'y tara kayo no chabiro ro. Kayo na taro. Nang ito di, henman ro. Nati, chak tong di hayri sibuk kayo na nabi. Nang ado ching do laite di, kasay ni ngon dahay biya ro. Ujik po ibu, chak chada na tumbadara. Nung nasupat kirada taro ay binang siya. Itay mabinohoy di na kayo no, karang agatungo ya ro. Kamay tong ni masinubi siya. Taro, o taro. O chani nga ganiya, kanada ngino ching do tibiro raga, thong nga chabiro. Ay ngon dati haybira ka duo. Ay di, hayeng nga ta, hogalaga, ipam na chatoy na tiyengani. Aduna tumjarigi. Thong nga chabi hauro hauna. Namidang sida. Nang nahang budget pada, kanana bu ching bibirak ke haido, iyeng ke ay. Suning daba mahaan nungon dabu, kanana chak charawa pijadorigi. Nabi ma ilay bigi nga si pawpa. Charana matuoy na susaw hagjari do. Asum na sumhaw kibana. Nong magi numit ni. Razen mirak naraging do na. Mi amagi yung gisanggoy na kandalayba, sanggon da punto na layriba sanado. Tauri lauthok chingdo na pugi hotnaringay matamda. Sando na kana khonglakpadagi, imonggi mising adu thoklakto na yengbada. Rajen na taramliba singto urami. Rajen chen baso nang hauda, domina form duna, tingak. Sando na muking, tauri duda muking. Thoklayba imonggi miyoy singdo da muking tawduna. Tawpang khang da bamawong dalayrami. Imonggi miyoy singduna, Rajen bo kanano, huran ba changi haiduna, lauraklami. Aduga futhaba hauraklammi. Taunariba, langnariba makhosingdo tabadagi. Khul adugi miyam pumba yumduda loina hupchinarami. Warisingdo taraba matungda, khul miyam changduna, Rajen bu phubaga netpaga kaubaga tawrami. Ilan jari, imatong tarakpada mukha na tawrar. Ilali, isoykre. Wahay singse hairaga Rajen, miyam gi chaynado khangjarami. Tanjaduda, khulduda hainariba, langnariba mayamdo. Tharoso taraduna, mapuroy bagi manakta chelaklami. Mayam, ay ginupase mukta kanbi. Mana taw kiba soyba mayam daw, mayam na mukta ngagbiyo. Magi kandrabasu, pikliba machadugi khalaga, mayam na handaki matangsida, ang mukta ngagbiyo. Asom na hay na tharo, magkutlon na na kapaga, mayam duda hay jarami. Tharo na tawriba maong da uraga, Rajen, magi nupina magi da magta kayada wajaba. Aduga, mana asuk patriba si kariginaw haina mabukning da khanduna kapjaki. Mikuptudagi Rajen gi thamoida matu macha nungsibagi minungsi amalaki. Mana tawriba si yamna soire haiba wakhala makhalaki. Khul miyam adu tharo amadi pikliba machagi yenglaga Rajen bu thadokpirai. Aduga mathanga asigumba thawong asi amuk khanna tawrabadi khul asidagi tanthokpa haina yanarami.
ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯔꯥꯖꯦꯟꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯗꯨ ꯍꯤꯒꯥ ꯌꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡꯗꯨ ꯔꯥꯖꯦꯟ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯔꯣ, ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯊꯔꯣ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯃꯥꯅꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯊꯔꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯁꯨꯅꯤꯡꯗꯕ ꯍꯨꯔꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯒꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯍꯟꯈ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯊꯔꯣ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯊꯔꯣ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡꯗꯨ ꯐꯔꯗꯨꯅ ꯔꯥꯖꯦꯟ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕ ꯃꯌꯥꯝꯕ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ, ꯇꯥꯕ꯭ꯔꯣ ꯑꯩ ꯅꯨꯄꯤ, ꯇꯥꯔꯤꯕꯅꯦ ꯅꯪꯕꯣ? ꯊꯔꯣ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯊꯔꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯂꯪ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯪꯁꯦ ꯂꯧꯊꯣꯛꯎꯕꯅꯤ ꯂꯪꯆꯥꯛ ꯈꯔ ꯆꯥꯛꯀꯦ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯒꯦ? ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯔꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ, ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯑꯕꯅꯤ꯫ ꯁꯦꯁꯦ, ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯉꯥꯡꯒꯤ ꯑꯋꯥꯠꯄ ꯏꯃꯨꯡꯒꯤ ꯋꯥꯠꯂꯤꯕꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯂꯩꯔꯨꯔꯣ꯫ ꯑꯉꯥꯡꯗꯨꯗꯤ ꯑꯩꯅ ꯂꯧꯍꯧꯔꯒꯦ, ꯁꯦꯁꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯅ ꯊꯔꯣꯗ ꯁꯦꯜꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯔꯣ ꯃꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯕ ꯔꯥꯖꯦꯟ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯇꯨ ꯃꯆꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯨꯅꯤꯡꯕ, ꯍꯣꯠꯅꯅꯤꯡꯕ, ꯁꯦꯜ ꯇꯥꯅꯤꯡꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯃꯤꯟꯅꯈꯤ꯫